अहनबदा ngasigi maruoiba pauda Chennai-dagi lakhiba special train Jiribamda thunglakre makoi district shingi quarantine center tamna punaba lengaki maikaidagi akanba thabak paikhatli Lockdown manungda mahairoi singi oina kanagadaba e-video gi website Education Minister TH Radeshyamna launch tokre Amadi Delhi da panduna lairiba Manipuri sing lokthokpagi process megi tang tara nipan gi matungdagi hauragani haina Manipur Vavan gi Residential Commissioner PK Singna fongdorakli Nungthil gi pau mideng tabiri pasingbu luchingbina taram nokchari hojik pau sandok na pijari Chennai dagi lengak na sinlangduna purakhiba miyoi lisinga macha manifu ngasi Jiribamda special train amada numit yung matung pung 12 minute kunrom chatpa matamda thunglakre hirama sigi matangda hojik ekhoi gi pau mi yaifaba leiri yaifaba hojik Chennai dagi thunglakhiba special train yorakre Howzik lenga ki maikaidagi karamba mawngda screening chatharibage yaifaba Luchingbi tai howzik Chennai dagi Manipur tamna lakhiba train adu thunglare train si thunglaba matungda bogi sing sida tonglaliba passenger sing asi kumhan dana thamlaba matungda tonganba instruction ama laklaba matungda ahanba gi oina ahanba tangka ki oina Urkhul district ki passenger sing bogi sing sida kumhalaga screening test tawbagi thabak chathaba loikre Sanapati district ki su loisalakadore Tawatabo train asigi manungda tonglakliba passenger singi manungda kari karamba khudongchadaba yaubano haibadudi hauzik phawgi na khangba ngamdri train asigi bogi number 3 amadi bogi number 18 asi hauzik phawba thong hangdanaba instruction pibana maram oiraga mamangi district singi miyoi sing yauba taragasu bogi asidagidi hauzik phawba thong hangdana thamli Luchingbi yaifaba screening asi missing su yambanina matam kuina changadaba mali karamba matamda loigadaba mali Howzik phawda karamba district ki loikrabage Howzik phawgi oina loikiba district se Sanapati district loselaba matungda makhatana district sing ase tangkak naina thanabagi process test dum sathaduna leiri tawatabo laingakna sariba screening booth sing se masing yamdabna maram oiraga lagliba passenger sing asiga chana fatabna screening test tawbagi thabak ase kitang khuyong nagadra matam khara changani habagi wafam dudi Howzik phawgi oina leiri Luchingbi yaifaba Ngarang so Guwahati amadi Silong dagi tholakhiba miyoi kya lenga ka pau fauna dabadagi masa na gari wairaga quarantine center fauba chatpagi thodok leikre handak Chennai dagi lakliba miyam asi Imphal amadi mahaki district singi quarantine center tamna check-in na pukhinaba lenga ki maikai dagi kari check-in thorang lokhale Luchingbi Uziki wahang sa yamna fajaba aduga matang sa yamna chaba wahang amane na kumninge tawud haibadi laingang locally bus section thorang sing asigi marakta ahoba khara di adumak leibagi mamidi ure tawutabu lagliba special train asigi tonglaliba passenger sing asidi makoi gi district sing da yogina bagi laingang na tongan ba thoksil thorang kaya adumak locally ngarang nahan dagi hongna bus kaya Jiribamgi mafam asida station tawduna leiraba matungda passengers da yawrakpa train asida yawrakpa passenger sing asi tangkak naina bus asida halaba matung lunch pack na chingba kaya su piraga makoi gi yum makoi gi quarantine center sing yaunaba section thorang lokhotpagi mamidi adumak uri tawbatabo ahoba khara layakpa du da lainga ki maikai da amadi miyam gi marakta pen da laiba wafam di aduma fongdonarpadi leptri Luchingbi Thagachari yaifaba makhataba pawmuk pizari Lockdown manungda mahairoi singi oina kanagadaba e-video www.lyric.net/www.lyric.net ngasi Education Minister TH Radeshyamna launch tokre Education Department na matam pumbada miyamgi afaba suggestion pibira haina Education Minister TH Radeshyamna fongdokre wafam asing asi Minister asigi News Secretary talaiba office chamber da pangthokpa website launch tawagi thoramda fongdokhibani Website launch tawagi thoram aduda Commissioner Education T Ranjit, Director TS Kiran Kumar yauna department gi makok thongba official kayasu saruk yaki. Bosem amadi kosem gi makha da leiba class 1 dagi 12 fawba da leiba syllabus khuding haidiba e-video asida yaugani. Audio visual gi khudong chaba leiba website asida subject chani gi mathakta
bilingual da fangani website asi hangdokpaga mari leinana education minister TH Radeshyamna ngasi asi state asi gi oinadi yamna maru oiba numit amani mahairoi singi kanagadaba amadi self learning oinaba lengak asina hotnabani audio visual gi khudongchaba leiba asida video class marfu manga gi khudongchaba piri extreme webs na sem saba website asina mahairoi kaya da natana mama mapa oiba singdasu kanaba kaya pibangam lagani mahairoi singi oina paikhatpa thorang asida hena mai pak naba miyamgi suggestion pirak naba department na thonglauna hangduna thamli haike koi e content mayam tongan mo audio visual dei kai kari mayam loin thengrani adui matungna within 4 or 5 days adui matungna mo koi gi play store google gi adai da tongana lyric ane app ma hapa kanda angang sina tongan ba class 1 dagina class 12 phaugi subject 200 mukki subject sigi tongan ba oja singna tongan mong loba adumba kanu e content mayam loina available orani akoi instruction di you please don't collect fees and pay salary also that is our instruction but akoi strictly akoi na do hayu si ati kanu school kutung chamana su oidriba ching de levi school ji leiriba satra leitab su yauriba masan putok jor to su yauriba so it is a very complex issue now best is satra ki sumang daba parents in the shock taba then oja sing tolo phangan ba sigi middle part we are working out some solution Delhi da panduna lairiba Manipuri sing lokthokpagi process me gi tang tara nipan gi matungdagi hauragani haina Manipur Bhavan gi residential commissioner PK Singna phongdorakle Hiramasigi matangda aikogi Delhi gi paumi Bijurekha Samonga telephone gi khuthangda pau faunabada PK Singna phongdorakpada Delhi gi official singasu unare amasung hauji ki oina train sing asi migrant worker camp tawraga lairiba singdugi hana chelagani panbayai ahan matangha ki oina tang tara taruk amasung tara mapanda Delhi dagi juribam special train chelagani haina tongan ba list kaya khongat naduna yum thokpagi list kaya khongat nakre train pass ki final list adu tengbang da register torpa singdu dagi Delhi government da kushinaraga selection process torakadabani haina PK Singhi maikai dagi thamlakli They had just given dates of 16 and 19 Yes. on their own. Yeah. Now the situation here is that I had met the Delhi government. Now till 18th they are not giving any train for any state except for cases of migrant laborers who are in the camps at one place. Okay. That itself is a large number. So they are first doing that, and thereafter there are other requests also, and they'll prioritize thereafter. Okay. But the point is, after 18th, everything should be open in any case. So there is no confirmed list for all these Manipuris that has been circulating all over that. No, WhatsApp you can't stop, no. Yeah. They are submitting a list also, some dates also, God knows. So to where these people have to trust that where they have to submit their actual details, that many people are just collecting the information for You see, only authentic thing is those who have registered on Tengbang. Whenever we do a thing, I mean the list is there. Abhi it is on Delhi is on hold at the moment. Whenever we use a list, the first list will come from the first from Tengbang. From Tengbang only, those who have registered here. Yeah. Okay. That will be sent to Delhi government. They will be informed. They will be taken up and then they will be sent. Problem is different in different states. Like Bangalore, students are more active. But here, Delhi government is very clear that they will do only through their districts and nobody else. Okay. So the requisition is to come to them, and they are saying that there is a Home Ministry's letter which says that migrant labor can only be those people who came just before the lockdown. So they are saying that we will not budge by that, and that's why the problem in Delhi. Manipur lenga ki meeting makhada chalairiba quarantine center singda human rights khongaw nabagi chauna mami tare athubada Manipur Human Rights Commission na meeting changlagani haina Manipur Human Rights Commission MISRC gi chairperson Khaidem Manina phongdokrei lamfela leiba Manipur Human Rights Commission ki office da pangthokhiba pawgi mifam amada mahakna makha taraduna hai COVID-19 laichat asi sandoraktanaba Manipur lengakna lokhalakliba section thorang asigi saruk ama oina thamliba quarantine center singda quarantine tawduna leiriba mioi singi phangpham thokpa hak living condition chana thaknaba bathroom toilet matik chadabagi complaint kayama MISRC gi WhatsApp number da laklei pumnamak asigi yenglaga MISRC gi team na hakchina lobaga loinana quarantine center kharada surprise inspection ama chatlagani quarantine center singna human rights violate toba yaroi Indian Penal Code 271 gi makhada quarantine center singda chalaigadaba chana kanglon sing ngakna chalamdaba thoklagadi report ama semduna lengakta action lokhatnaba khangalagani
Loinana miyamna complaint tongbiningbba leiragadi MSRC gi WhatsApp number 9862837830 da pau faubirau haina mahakna haiki. Punna support toroga magi phangom thokko magi leibam thokko mafamda lehelaga koi khudingmak ki kari haita responsibility ji loina mak leiba individual laiba khudingmak nasu aisi quarantine center da changaga leiba darkar lei aduga aisi leitanaba leithokpagi mohta maduda akoi ni medical team na mabu checkup tawwa gi darkar leiba du moina khitang kari haita khangau jaga ju masa masa rang gyan ta na maduda aisi tawwa darkar lei si tawwa darkar lei masa na khangna asai magi responsibility amaga yauna madu yaubiba anu tawbiba Youth Forum for Protection of Human Rights na ngarang si darga sama suthare quarantine center singche asida commission ni samakna chatpi raga natraga fact finding team ma chatpi raga masi yangsin biu aduga maril naba authority singda magi haibam thokpa tohum thokpa singu haibiu aduga action lokpum thokpa tu logbiu haidana darga thare aduna adugi matungina akoi chap chaba sugum matam na chakadabni habiduti akoina haido aroi Makataba pauda Tengnopol District ki Imphal More lambi da leiba Wapi Village sa ngarang nung tilpung mari makai khara helakpa aduaida sitkiba akanba nonglei nungshit amada len ga loinana tarakhiba asida Wapi khul asida leiriba yum ani amang ata thokre hariba yum ani asigi manungda yum amadi nungshitna loina humdokhibadagi yum asigi machak mathumsing loina lokhada tashinkre hari amadi atopa yum adudi ka hena amang ata thokhaudre thodo adugi matangda Wapi khul asigi chief oiriba marim manhoi chothena paumi singda phongdokhibada ngarang sitkiba akanba nonglei nungshitna maram oiraga khul asida leiriba yum ani amang ata thokan khiba asida khunja sing mipaiba phaunare amadi khul asi nauna khundaba maramna khunja sing nongma nongmagi aphangba suraga hingzaba khul amani amadi covid-19 na maram oiraga hauzik khul asida thabak supam leitaba asina hen awaba amasu oiri hiramasigi matangda Manipur lengaki mari leinaba singna khul asi nungsitna humdokhiba yum ani asigi nauna sabada miting changbinaba pukning chingsilakle COVID-19 coronavirus pandemics asigi matam sida lockdown matam sida jumdagi mapan thokpa yado matam sida ikhang khanghoduna khudong thiba nonglai nongsinna manghaliba jum ani asi akhoi khungi maikaidagi akhoi state government amadi district ki deputy commissioner amadi magi staff singda jarabadi amangata thokhaliba nonglai nongsinna sogliba jum ani asebu mateng kitang pangbinangai gi damakta media gi maithongda khanghanjari Lengakna sing tam thong manana chawkhatnabagi damak thosil kaya paikhatlabasu chingi mafam kharadadi lengaki thosil sing asi thabakta onthoktabagi chawna mami tari Tengnopol District ki manung chanba khongkhang khulgi mioi singna thengnariba awa nungai gi matangda TOMTV gi akhanaba paudam ama mayam puna meeting taminasi Manipur lengakna lokhalakliba chawkhat thaurangi oiba thosil kayagi makhada ngasidi Manipur senma thungna achauba ahongba amadi uba fanglakli adubu lengaki chawkhat thaurangi oiba thosil kaya asina yaushinma ngamdrawa khul kaya leitabadi nate Tengnopol District ki manung chanba kongkhang chothi bilis hariba khul asi district headquarter dagi supnatagi kilometer 8 khaktamak chatlaga leiba khul amani Hairiva khul asida yum marfuda mioi chahum humphumuk khundaduna lei khul asigi hingbagi maru oiba senfamdi soibum namba maitan puthokpa achar semba chananaba mana masing thaba asina oiri ingna chikna singi napom amada khundaduna leiriba khul asi hek yengbada yamna fazaba amadi luna nana leiba khul ama oijarabasu khul asida awat pakaya leivana khunja singda awaba kaya amadi adumak mayok nadabanati thaknaba ising amadi lambi thongi oinadi khul asigi oina thoidokna awabadi oide adubu khul asigi oina ka ani khak leiba LP school ama khak lei school asida sarkar gi oja manga lei school gi
infrastructure ꯂꯩꯇꯕꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯂꯝꯗ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯤ ꯃꯥꯟꯅꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯨꯜ ꯑꯁꯤꯒꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯑꯃꯠꯇ ꯂꯩꯇꯕꯅ ꯑꯊꯨ ꯑꯀꯥꯏꯒꯤ ꯑꯣꯏꯕ ꯑꯅꯥ ꯂꯥꯌꯦꯡꯕꯗ ꯆꯥꯎꯅ ꯈꯨꯔꯧ ꯑꯃꯗꯤ ꯑꯣꯏꯔꯤ ꯑꯩ ꯃꯥꯏ ꯑꯃ ꯇꯧꯅꯤꯡꯉꯦ ꯑꯄꯤꯜꯁꯦ ꯁ꯭ꯀꯨꯜ ꯑꯃ ꯇꯧꯅꯤꯡꯉꯦ ꯐꯖꯅ ꯁ꯭ꯀꯨꯜꯁꯦ ꯑꯩ ꯐꯩꯅ ꯔꯟ ꯇꯧꯕ ꯄꯥꯝꯃꯦ ꯌꯥꯝ ꯆꯥꯎꯅꯀꯣ ꯁꯦꯝꯕ ꯄꯥꯝꯃꯦ ꯂꯥꯏꯌꯦꯡꯁꯪꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯊꯝꯕꯁꯦ ꯄꯥꯝꯃꯦꯕ ꯀꯩꯅꯣ ꯏꯝꯐꯥꯜꯗꯗꯤ ꯊꯥꯞꯄꯤꯗꯣ ꯑꯩꯈꯣꯏ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯕ ꯀꯥꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯜ ꯏꯂꯦꯛꯇ꯭ꯔꯤꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯃꯩ ꯑꯃꯨꯛ ꯃꯨꯠꯈꯤꯕꯅ ꯅꯨꯃꯤꯠ 5ꯅꯤ 10ꯅꯤ ꯂꯥꯛꯇꯦ ꯃꯩ ꯂꯥꯛꯇꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯂꯩꯉꯥꯛꯀꯤ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯀꯤ ꯆꯦꯡꯁꯨ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥ 3 ꯅꯠꯇ꯭ꯔꯒ 4 ꯈꯛ ꯐꯪꯏ ꯂꯦꯝꯍꯧꯔꯤꯕ ꯊꯥ 9 ꯑꯃꯗꯤ ꯆꯦꯡ ꯑꯃꯠꯇ ꯐꯪꯗꯦ ꯍꯥꯏꯅ ꯈꯨꯜꯒꯤ ꯅꯤꯡꯊꯧꯅ ꯇꯣꯝ ꯇꯤꯚꯤꯗ ꯐꯣꯡꯗꯣꯔꯛꯈꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤꯁꯨ ꯌꯥꯝ ꯃꯥꯌꯣꯛꯅꯩ ꯀꯥ 2 ꯈꯛꯇ ꯇꯧꯔꯒ ꯄꯤꯕꯅꯤꯅ ꯌꯥꯝ ꯑꯀꯥꯏꯕ ꯑꯣꯏꯕꯀꯣ ꯇꯝꯅꯤꯡꯉꯁꯨ ꯑꯉꯥꯡꯁꯤꯡꯁꯦ ꯑꯁꯣꯝꯗ ꯊꯥꯕ ꯑꯩꯈꯣই ꯃꯩꯁꯤ ꯍꯥꯟꯅꯗꯤ ꯆꯥꯡ ꯅꯥꯏꯅ ꯍꯧꯖꯤꯛꯇꯤ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯂꯝꯕꯦꯟ ꯏꯟꯕꯅꯤꯅ ꯉꯥꯏꯍꯥꯛ ꯅꯨꯃꯤꯠ 2 ꯇꯧꯔꯒ ꯚꯣꯠ ꯂꯥꯛꯀꯅꯤ ꯍꯞꯇꯥ ꯑꯃ ꯂꯥꯛꯑꯣꯏ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯗꯤ ꯃꯩ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯂꯩꯇꯕ ꯑꯁꯤꯅꯤ ꯑꯋꯥꯠꯄꯇꯅ ꯊꯜꯂꯕ ꯈꯨꯡꯒꯪ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯀꯔꯝꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯀꯗꯒꯦ ꯍꯥꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯍꯧꯔꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯁꯟꯖꯣꯏꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯁꯔꯠ ꯅꯣꯕꯝ ꯇꯣꯝ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯇꯦꯡꯅꯧꯄꯜ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯣꯡ ꯈꯨꯂꯦꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯈꯨꯜ ꯑꯗꯨꯗ ꯍꯧꯖꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯈꯨꯜ ꯑꯁꯤꯒꯤ ꯚꯤꯂꯦꯖ ꯂꯦꯚꯦꯜ ꯐꯦꯗꯔꯦꯁꯟꯒꯤ ꯃꯤꯇꯤꯡ ꯃꯈꯥꯗ ꯉꯁꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ UCMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯂꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯃꯐꯝ ꯆꯥꯕ ꯃꯐꯝꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯔꯒꯅꯤ ꯐꯣꯡꯗꯣꯛꯈꯤ COVID-19 लाइचत असिगा मरी लेनना ngarang Protection and Preservation Committee Manipur PPCM na chatharakpa tengbangबगी परिंगदा Tengnopal District की मनुंग चनबा हाइकक पोकपी तराउ विलेज अमदी कोंखांग चोथे विलेज की खुंजा सिंगदा चानवा पोलम कया तेंगबांग पीख्रे तेंगबांगबगी अचंबा थोरम अदुदा PPCM की कन्वेनर ना हाइखिबदा हराउ नुंगाइबगी मतमदा खक्ता नतना अवाबगी मतमदसु अइखोइ चिंगतमपुना चटमिनसी पुवारी की तंका कयादा तराउ अमदी चोथे फुरुपना मणिपुर की अपुनबा सक्तम सागलकपदा लौखिबा थौदांग ngasi gi mirol na kaufade apikpa furupni haiduna tarau amadi chothe furupu nathairaga thamlamba yaroi amadi wakhalsu pikthabiganu chingmi tami thongmanana chaukhatnabagi damak PPCM na ngamjaba thodang pumnamak lauduna lakli amasung laukhigani chingmi singna lockdown asigi manungda thengnariba awaba khudongchadaba pumnamak khangi amadi lenga ki nakongda yohongani haina mahakna haiki ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯂꯨꯆꯤꯡꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯌꯧꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯤꯗꯤ ꯄꯔꯁꯟ ꯗꯔꯀꯥꯔ ꯑꯣꯏꯕ ꯀꯥꯡꯂꯨꯞ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯖꯒꯥꯗ ꯀꯅꯥꯗ ꯄꯤꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯖꯦꯁꯟ ꯑꯩꯈꯣꯏ ꯗꯤꯁꯀꯁ ꯇꯧꯔꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯣꯊꯦ ꯈꯨꯜꯅ ꯄꯤꯔꯛꯄ ꯑꯆꯥ ꯑꯊꯛꯅꯤ ꯃꯌꯥꯝ ꯈꯨꯟꯖꯥꯁꯤꯡ ꯂꯧꯕꯤꯌꯨ ꯍꯥꯏꯗꯅ ꯆꯣꯊꯦ ꯈꯨꯟꯒꯤ ꯅꯨꯡꯉꯥꯏ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯄꯥꯎꯁꯦ ꯇꯝꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯃꯒ ꯑꯩ ꯄꯨꯝꯅꯃꯛꯇꯒꯤ ꯇꯦꯟꯁꯤꯟꯖꯒꯦ पाउगी मनकथना अतिन ब्रेक ममुक लोमिनसी Langol View Charitable Clinic haina khangnaramma mafam asi lamjingba Hospital and Medical Research Institute Private Limited haina khangnarakani mafam asida medicine gynecology surgery orthopedic ENT amadi pediatrics ka mari lenaba analaying service singi khudong chawal lobiyo akupa marol gidama contact tobiyo lamjingba Hospital and Medical Research Institute Private Limited RIMS Southgate near Kombinay Kaithel Hospital helpline number 8258967890 मखातावा पाउमुक पिजरी अखोगी सेनमिलोन हेनगत हन्नबा अमदी हिंगबगी ममल लेहन्नबा होटनबदा लऊ सिंगु तौबा असिसु हौजिकी मतमदा अचौबा लंबी अमा ओइरकली हिरम असिगी मतंगदा टॉम टीवी की अखनबा पाउदम अमा इम्फाल दगी किलोमीटर 53 लोम लापना मणिपुर की खा थंगबा सरुकता लेबा लऊ सिंगु बना मपुम ओइबा लमदम अमा ओइरिबा कक्चिंग डिस्ट्रिक्ट की कक्चिंग खुनौ लोकल सिंगदा लौमी सिंगना लौ लोख्रबा मतुंग खोंद्रुम माइरेन थबी हवाई अमदी तरबूज न चिंगबा मना मसिंग कया माई पाकना पुथोकली अदुम ओइनबा खंदक चही की ओइनदी COVID-19 की लॉकडाउन मरम ओइरगा लौमी सिंगना मखोइना पुथोकचबा पोथोकसिंग योनफम लेतदुना मांगलगद्रा हाइबगी मिपाइबा पोकनरे
हिरम असिगी मतंगदा कक्चिंग खुनौदगी खुमुकचम प्रमोद कौबा लौमी अमना फोंदोरकपदा लमदम असिगी मी अयाम्बना लौ लोकपा लोइख्रबा मतुंगदा मना मसिंग थादुना सेटमिनलोन हेनगतनबा होटनरी कक्चिंग खुनौगी लौकोल अयाम्बदा लौमी अमना लौ परी अमदगी तादना मना मसिंग कया थानरी हाइदि हानगुमना ममांगसागुमना सोरोकता थोगा योनबगी केनुदु अखोइ लेइत्रेबा खरा योनै माइबेनसिंग खरा याम फिक्सिलुरबा योनदि याद्रबा अदुसिंगु सोरोकता पुथोगांदा सुम योनबा चतो कनागुमा याम तांगना चटपसिंगसिना लौमीसिंगसिना पुथोकदोरिबा पोथोकसिंग असि योनबदा हुजि लैनासिना मरम ओइरकांदा अखोइ योनबगी खुदोंचाबसि लेइतबनिना मसि लैनबगी लंबी अमा गवर्नमेंटना सिनबिरगदि अखोइ याम नुंगाइजगनि एना लौमीसिंगना हाइजरि ममांग चाही सिंगदा मफम असिगी लौमी सिंगना लौरोक अमदा मना मसिंग थाबदा चंखिबा सेनफम अदुगी सरुक अनिदी सेंदोंग ओइना फंगबा ngamduna lakli अदुबु हंदक चाहीगी ओइनदी कोविड-19 गी लॉकडाउन मरम ओइरगा लौरोक असिदा लौमी सिंगना हौजिक पुथोकपा हौरबा अमदी मखा ताना पुथोरकदौरिबा पोथोकसिंग असि योनफम लैरोइद्रा हाइबगी मिपाइबा पोकनरी मरम असिना लैंगाकना लौमी सिंगना पुथोकचरिबा अमदी पुथोरकदौरिबा मना मसिंग सिंग असि योनबा याहनबिनबा सिनबियु हाइना लैंगाकी पुकनिंग चिंगशिलकली COVID-19 lockdown ga mari leinana LVTC Group of Institution aitso khumbongna lockdown gi chaiting hen phanglaba khumbong gi khangalaba imung yangkhaida chanaba polam sing ngarang tengbangkrei LVTC Group of Institution gi Secretary I Gandajitna luchingduna atai thongmi singaloinana social distancing tawduna yung khuding gi tengbang pikhi I Gandajitna karigumba lockdown changdoraklabadi makhatana tengbang pikhigani COVID-19 gi lainadagi lanthengnanaba aikoi khudingmak lengakna piriba chekshin thorang ngakna hingminasi haike COVID-19 lockdown chatharingai chairakshida Moirang Community Health Center da award apa leibasing yengshinba oina Moirang AC gi ex MLA M Prithvirajna CIC asida laktuna emergency service da sijinanaba oxygen cylinder ama regulator amadi oxygen mask hand sanitizer phenyl amadi chana thakna polam kaya ama ngasi tengbangkrei Moirang Block Congress Committee gi thomi singsu tengbang polam sing pibaduda saruk yakhi tengbang polam sing adu CIC asigi MO in charge da kushinaki yam lay masi khangi maram di lot of finances involved paisa yamna darkar hoy paisa involved tawi maram di koigi test to gose live mi singa test to raga koigi yam thuna test to bagi process structure kanu se koina whatever kits kai kai do yaraga de thu bada center da gi ni khangde ministry of health da gi ni khangde lobby raga thuna to raga di live kuding mak loina mak koi koi yam apik margin 1 or 2% or maybe lower than that test to the positive oy haraga di moi do koina special isolation water tam atai tai oiram da sing du di koina home quarantine da moi di some certain protocols and standard operating procedures later yumda home quarantine to bagi potse amadu mako top states in the pangi ara ko khudima koigi koi kitang prajada confusing United Development Committee Wabagai Assembly Constituency amadi Saina Institute of Medical Science Helping Group porompat anina khusham naraga sinduna nongmagi oiba lemna laying magi kem amangasi irong khunauda leiba Health and Wellness Center da pangthokre UDC WAC gi conveners oriva Samas Manipur gi advisor MD Riyazuddin Aribamna Wabagai Kendra asi ana laying sangi khudong chaba fangdaba khaktanatana yamna manung hanjina leibana mafam asigi miyoi sing kham thengna wanare miyam gi awaba si koknabagi pandamda Kendra asigi tongan tongan ba mafam ahumda nongmagi oiba lemna laying magi kem pangthokpaga loinana hidak langthangsu lemna pi nabagi wakhalonda sinjabani fongdoki Sola naraba ahal oirakpa matamda icha isu singna konbiduna khuya tushitna nungaina hingba haiba misingi banglangi tayo nabada masisu punsini khana Imphal West District Konthauzam Kendragi manung chanba Haikruzam maning lekai part 1 da tonganba sagai amamamdagi pokminnaba machil manau anida Yum palaktuna machil manau oirakhibi ahal oiravi lukhrabi ani ngangbam ongbi gambini chahi humbudra nipan mapuroiba nitai amadi kombirei chahi marfugamari mapuroiba ibobi lengaki kanaba kayasu fangdana lairaba haiba leinana nungaiba masak khangdana awatpa haibaduna saruk oiraga siba yadana wana hingauri hiramasida TOMTV gi akhanaba paudam ama
Gambini machanupi ani poi adubu chahi kun kuntragi mamangda mayum pankibana mathanda chakhum phauba faklang khadaba yum mandaba yung khangpok amada ayuk charaga numidang hen numidang charaga ayuk hen chara anigi lanthing-nabada warabi haibadu yongna hinghauri Mapuroiba laikhidrabi khubakna makhurabi ahal matam oiduna macha masu singi kumhai yengduna makhoida kezaduna leiragadaba matam asida hingnaba lalon itik koina chatuna fanglakpa senfamna nongmagi chara tanjarambi mahakna COVID-19 lockdown tangkak ahumlak lakhibadagi kanada kari yolugani karamna sel talugani yairong nakali saviraina kali haibago laikagi imung singnasu nong phadok mateng panglakani adubu kayam kuina ngamgani makhoisu makhoigi hotnabada wanaribani Ishorna thauzal biri ba haibabu masada akanba anaba pibidabaduni khong khut siktana nadana pusa chawkhatana chak chawa yade mathakpa yade wana leire chaningon mari leibasina ahandudi khara wa chaningon mari jina khara mateng pidana yengba khopa hidak langthakka leibirna chatpa khotpa tawi chaji ju thaba amta sungamdra hakum mama bhaubi sudana ai sudana chajarami hakum daina kumsi bauji thaba amta sungamdra ado ai tonda leibada yamna nuwaite ai Amaromda Gambini ki mapuroiba niyagi pokminaba mayamba ibobigi nupi kombirei machanupa mari machanupi nipan punna macha tarani thoini piklingai macha ayamba leikhidabana hauzik machanupa ama nupi mari hinghauri matamgi matung ina machanupi sing sagai onkhre manakta amata leitri amakak ngairaba machanupa nupi kaina khibadagi yumda hanjilaktaba chahi tara henkhre mama kanna nare pauthang hainaraga nongphadok laklamlaga chatki leikhidabaga pangkhak oire hingnaba pukchaki lan thengnaringai mafong khangdaba chikpa saba sor honba waba khong pongkhatpa tawduna hakchangi anaba awa chaitheng khangli macha ningol singna nongphadok mateng piramba natana layeng binaba mateng pangbinaba leitaba oihori anadi aise yamna laloi tik tawdan sachabani chajabani hojikti lalombasu yadram laina si lapudagi ai safam khofam laitamna aise chaningai thangningai chu lejade riwa ban loire aise khabi amamada pibase mateng sarkarna mateng pibirabadi kanagumba puksen jawba mi singjina aigi teng khar pibiradi phani Makhoi animak hauzik paliba leingakna khungang singbu chawkhatnaba paikhalakhiba thorang go to village da che thagat hobadagi chahi humbudra nipan amadi marifu mari shurakpa matam asi khaktada les pension tha taruk phangba natana asuk kuiraba asida ahal oirakpagi lukhrabi amana phangadaba AAY BPL CMIC Ujala Sovagya leingakna paikhaliba scheme thorang amata phangbagi mami tahodri Maning mamang yum thangnana mapuroiba singi hingkhol sangduna mateng leitrabi ahal oirabi lukhrabi makhoi ani asigi mateng haibabu makhoi ani phaminaraga chaklame khwang nare hakchang sikle haina wari shanaba aduna awa potha hidak oihauri leingaki thorang scheme kaya leidunasu makhoi anigi oinadi mapi mapa oiba luchingba singsu samuna ngai thide ningthona ngai khangde haija chacharuba khuding samu mathun pena khongba taduna tokle hairi leingaki maikaidagi akhana miyang changbiduna pangba yaba mateng pangbiragadi makhoida nungaina khuya tusina hingba haibado oigeni haiwa famdu thamjari cameraman dhanachandra huidromga loinana pautumjariba huidrom roman Times of Manipur Haigrujam International Human Rights Manipur na sinduna ngasi Tengnopal District ki khuding thabi belesa COVID-19 ga mari leinana singtam anigi nungsinaba marida khuding thabi amadi langkhong ching biles ki khunja singda chana thaknaba polam sing lanabagi thoram ama pangthokre thoram aduda International Human Rights Manipur gi Jotin Oinam Additional SP Ops Moregi M Amit kun suba Assam Rifles khuding thabi Major Rathik Kongkhang amadi Lokchau da leiba Territorial Army gi OC sing yauna saruk yake
Muslim Ichinau Singi Senglaba Ramjan Thaga Mari Lenana Kangabo Kentragi Manung Chanalaiba Sanga Yumpam Kungangi Masajid Kudingda Bharatiya Janata Party gi Kari Karta Amasu Oriba Kundrakpam Menjor Mangangna Ngamjaba Atum Housing Iftar Gidama Kudol Tamkrei Menjor Mangangna Fongdorakpagi Matung Ina Kudol Asi Lamdam Asida Leriba Aikoi Kudimak Ima Amatagi Machani Haiba Wakalda Yumpam Oiraga Nungsi Chanaba Chaukhatpa Nungaiba Amadi Santi Leiba Lamdam Ama Oinanaba Honaningbagi Loinana Taibang Mapuda Angamba Khara Kachabani Haiduna Fongdorakli TOMTV na Sandogliba Your Voice Adongi Konzalgi Thoramda Manipur Amadi Mapalamdagi Tongan Tongan Bamiyoy Singna Akoi Makoigi Apen Penda Pongnok Narakpat Leptri Ngasisu Kana Kanana Kari Karamba Wafam Pongdorakpage Haibadu Punamutang Kangminasi Chana Bachengje Loitokibadi ngasi ayuk lobo chachabani lobo chapajida thopaldagi seng kilo yankhai bi fad ni fu mari manga tarukche puraga lakpani pura lakpajida Kwaithal Bazar gi crossing da police patron team da khame aina khome sai seng lojorobani ai swaina thopaldagi cheng loraga halakpani haibijida curfew pass yaubra na hange pass yaubra hanga pass yauje de haibide khaudena ai gari so do ma muthala so satkibani so chat khraga talak tu da nong chung tasale nong tasala ko ina pung amamuk adum nong do da khama thame cheng chole aduga pung amuk le matung da ai gi mamyai kore ngang naraga ai thokbu di thokle ado cheng lo bu chat pe gi pass se krai de gi logani hoi essential item chingdraba cheng je cha da dc doriba adugi ai yam nongai je cheng lo bu chat pe da Kaka Yemibadi Pavani Kanji Sagi Kanglecha Kuding Magna Mahaki Mahagi Maramdam the Halakuda Kungi Masala Kunja Sing the Mobu Halakomatam the Kunda Sanganda Basiam the Fadaba Wakalodin Kanji Mahaku Sagi Ram the Toido Hinga the Kandana Masai Makunda Laksabani Lagomatam the Kunja Sing the Mahu Kunda Sanganda Basiamna Yamata Huida Batava Nesa Kudi Kundela Sangstan Kudimangna Mark wasn't a guide and Odin Hamsana Tabiu Hajeri Numugi Kusuman Tale in missing the Anaya Yakumatam the Sum is a facility so Anakovisan Mudi Yangi Tangai Padragi Mapalam Impan Gumba the Kalap from the Puhan when it's emita Uchi Europe Adu Gari wine of Chalita Banira I am an Ana Wajima Satangam the Bagi Awam Lady Yaravadi Marina Busina Atu Mutamda line service ki yung musimbi duna nating pangbiyo ajeri gaming Horizon Service awang pusam kulen may lekay Manipur fal dagini ay mapana thabak suba tholakpani UP da kaledi Kaura Pratapgarh jila haiba lamduga lockdown gi maramduna yum hanba ngamdre anduna leire maramduna helpline da appeal to jabani karigom mating pangbiyo en Ngasi ayuk phongkiba Manipur gi pauche singda kari maroiba pau yaukibage haibado mayam punamutang khangminasi Poknafam Lupa Koti Lakungi Economic Package Lauthokre Mapandagi Halakpa Khudingmak Institutional Natraga Community Quarantine Tauragani Ngasi train da Juri Bamda Yorakadaba Singi Sem Sava Loire Sangai Express Semdok Lava Lockdown Mari Amuk Lak Lagani PM Chennai Dagi Lakpasing Ngasi Jiri Yoraklani Quarantine Taugani Minister Nishikantana Imung Nifu Nitoida Chana Thaknaba Polam Sing Fangankre Khusumal Haidat Bagi Hanagi Pradhan Jail Yokre Naharolgi Thaudang Union Tribal Affairs Minister na PM Singa video conferencing chathakre Myanmar dagi haira sing pushilakpa thingnaba thaurang tori CM Lupa lakh crore kungi economic package ama lauthokre tang tara nipan fawbgi manungda lockdown gi anoba rule lauthok lagani Chennai dagi train da lakli
ꯂꯥꯛꯂꯤꯕꯁꯤꯡ ꯉꯁꯤ ꯖꯤꯔꯤꯗ ꯊꯨꯡꯂꯒꯅꯤ ꯖꯤꯔꯤꯕꯥꯝꯒꯤ ꯀꯩꯊꯦꯜꯁꯤꯡ ꯍꯥꯡꯗꯅꯕ ꯗꯤꯁꯤꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯨꯌꯦꯟ ꯂꯟꯄꯥꯎ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯂꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯂꯥꯛ ꯀꯨꯟꯒꯤ ꯏꯀꯣꯅꯣꯃꯤक पैकेज लाउथोखिबगा लोइनना मरी सुबा तांकाकी लॉकडाउन दा अनौबा कांगलोन कया चटनाहनगदौरी चेन्नईदगी ट्रेन दा लाखिबसिंग ngasi जिरीबामदा थुंगलरगनी स्क्रीनिंग निंगथीना तौनबा सेम साख्रे मपानदगी हलकपसिंग होम क्वारंटाइन तौबा याररोय गारीसिंग तांकाक नाइना चंगहनगदौरी होटल मंगा पेट क्वारंटाइन सेंटर ओइना हांगदोखरे सना लैपाक पीएम ना लुपा क्रोर लाख कुनगी पैकेज लाउथोखरे चेन्नईदगी हलखिबा मणिपुरी सिंह ngasi nungthil जिरीबामदा थुंगलरगनी जिरीबामदा कैथल थिंजिनख्रे मियोय अमता चथोक चशिन तौबा याहनखिद्रे एमएलए मरी डिस्क्वालिफिकेशन तौबीनबा कोर्ट वाकतख्रे थुंगलरबा खुदिंगमक होम क्वारंटाइन तौबा यारोय इरैपाक मेडिकल स्टाफ सिंगदा सबस्टैंडर्ड ओइबा मार्क्स पिरंबसिंग एक्शन लौखटपगी ममी ताद्री जिरीबामदा थुंगलबा यावना मपानदगी चंगलकपा खुदिंगमक इंस्टीट्यूशनल क्वारंटाइन तौगदबनी होम क्वारंटाइन यारोय जयेंद्र कुमार लेंगा की दायित्व यावदबा थौंगनी माहैरोय लुपसिंग अरोइबदा मरोइबा पाव अमुकना पिजरे चेन्नईदगी लाखिबा स्पेशल ट्रेन जिरीबामदा थुंगलख्रे मखोय मखोयगी डिस्ट्रिक्ट सिंगी क्वारंटाइन सेंटर तमना पूनबा लेंगा की माइकाइदगी अकन मथबक पाइखली लॉकडाउन मनुंगदा माहैरोय सिंगी ओइना कानागदबा ई वीडियो की वेबसाइट एजुकेशन मिनिस्टर टीएस राधेश्यामना लॉन्च तौख्रे अमदी दिल्ली द पंदुना लेरिबा मणिपुरी सिंह लौथोकपगी प्रोसेस मेगी तांग 19 गी मतुंगदगी हौरगनी हाइना मणिपुर बाबनगी रेसिडेंशियल कमिश्नर पीके सिंहना फोंदोरकली हौजिक फाउबगी ओइनदी टाइम्स ऑफ मणिपुर नुंगथुलगी पाउ मतंग असिदा लोशिनजरे मीटिंग ताबिरिबसिंगबु अमुकना खुरुमजरे